ꯑꯩꯒꯤ ꯃꯤꯡ ꯂꯧꯔꯦꯝꯕ ꯃꯅꯤꯇꯥ ꯀꯧꯋꯦ ꯑꯩ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤꯅꯦ ꯑꯩ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯈꯨꯟꯖꯥꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯧꯔꯝꯗꯕꯅꯦ ꯉꯁꯤꯁꯦ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯉꯟꯅ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯀꯨꯀꯤꯒꯤ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯇꯥꯏ ꯄꯥꯎꯁꯦ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯨꯄꯤ ꯑꯣꯏꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ WhatsAppꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯈꯨꯊꯥꯡꯗ ꯑꯩꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯥꯎꯁꯦ ꯃꯊꯪ ꯍꯥꯏꯅꯩ ꯉꯁꯤꯁꯦ ꯄꯥꯎꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯂꯧꯁꯤꯡ ꯁꯨꯅꯕ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯂꯧꯁꯤꯡ ꯁꯨꯕ ꯆꯠꯅꯈꯤꯕꯅ ꯆꯠꯅꯈ꯭ꯔꯒꯁꯨ ꯂꯩꯇ ꯂꯥꯏꯔ ꯉꯥꯛꯇꯅꯤꯅ ꯁꯨꯕ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯅꯈꯤꯕꯗꯨꯅ ꯆꯠꯅꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯍꯧꯔꯤꯕ ꯊꯕꯛ ꯁꯨꯕ ꯍꯥꯏꯗꯤ ꯂꯧ ꯁꯨꯕ ꯆꯠꯇꯕ ꯏꯃꯥꯏꯕꯦꯜꯁꯤꯡꯁꯦ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯅꯌꯥꯝꯅ ꯑꯆꯤꯟꯕ ꯂꯩꯔꯒꯁꯨ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯄꯥꯎ ꯏꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯂꯩꯖꯩꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯃꯌꯥꯝꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯟꯅꯔꯒ ꯊꯣꯛꯅꯁꯤꯀꯣꯅ ꯍꯥꯏꯕꯗꯒꯤ ꯈꯔ ꯑꯗꯨꯝ ꯊꯣꯛꯅꯔꯛꯄꯗꯨꯅ ꯄꯥꯎꯁꯤ ꯁꯨꯝ ꯐꯪꯉꯦꯕ ꯄꯥꯎꯁꯤ ꯁꯨꯝ ꯐꯪꯕꯁꯤꯗ ꯃꯣꯏꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ GR ꯂꯩꯔꯝꯃꯦ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯝꯃꯦ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯇꯦꯁꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯩ ꯁ꯭ꯇꯦꯁꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯥꯔꯃꯤꯒꯤ ꯁ꯭ꯇꯦꯁꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤ ꯂꯩ ꯁ꯭ꯇꯦꯁꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤꯗ ꯃꯣꯏꯅ ꯀꯨꯀꯤꯅ ꯔꯦꯂꯤ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯦꯕꯨ ꯍꯥꯏꯔꯁꯨ ꯃꯣꯏ ꯃꯃꯥꯡꯗ GR ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯗꯩ ꯍꯦꯟꯗꯍꯜꯂꯛꯇꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯗꯍꯜꯂꯛꯀꯅꯨ ꯃꯣꯏ ꯃꯈꯥ ꯀꯨꯝꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯃꯣꯏꯅ ꯍꯦꯟꯗꯍꯜꯂꯛꯇꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟ ꯂꯩꯅ ꯃꯣꯏꯒꯤ ꯀꯨꯀꯤ ꯔꯦꯂꯤ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯌꯧꯁꯜꯂꯛꯑꯦ ꯃꯣꯏꯒꯤ ꯕꯦꯔꯦꯛꯁꯤ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯃꯛꯇꯗ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯧꯔꯣꯏꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯂꯣꯏꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯔꯦꯗꯤꯗꯤ ꯇꯧꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤꯁꯤ ꯌꯦꯡꯁꯤꯀꯣ ꯃꯣꯏ ꯏꯔꯥꯡꯁꯤ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯔꯦꯂꯤ ꯆꯠꯀꯅꯦꯅ ꯇꯧꯈꯤꯕꯗꯨꯗ ꯏꯔꯥꯡ ꯃꯇꯦꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯋꯥꯏ ꯑꯣꯏꯁꯤꯅ ꯑꯩꯈꯣꯏꯗ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯌꯦꯕ ꯅꯣꯏꯅ ꯑꯗꯨꯝ ꯏꯔꯥꯡ ꯍꯧꯔꯒ ꯁꯥꯒꯠꯂꯤ ꯅꯣꯏꯅ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯏꯔꯥꯡ ꯁꯥꯒꯠꯂꯤ ꯅꯣꯏꯅꯗꯤ ꯏꯔꯥꯡ ꯁꯥꯒꯠꯂꯤ ꯅꯣꯏ ꯏꯔꯥꯡ ꯁꯥꯒꯠꯂꯨꯅꯨ ꯃꯣꯏ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯗꯦꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯏꯆꯥꯁꯤꯡ ꯂꯝ ꯑꯔꯥꯞꯄꯗꯒꯤ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯟꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯗꯅ KB ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ 13 ꯊꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯉꯥꯡꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦꯕ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯐꯖꯅ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯕꯁꯤꯡꯗꯣ ꯁꯤꯗ ꯑꯗꯨꯝ ꯇꯝꯍꯜꯂꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯨ ꯑꯅꯛꯄꯗ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤ ꯊꯥꯖꯤꯜꯂꯦ ꯏꯔꯥꯡ ꯑꯗꯨꯛ ꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯅꯃꯥꯗ ꯔꯦꯂꯤ ꯆꯠꯄꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯕꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯧꯔꯣꯏꯁꯤꯀꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯕꯁꯤ ꯌꯦꯡꯁꯤꯀꯣ ꯃꯣꯏ ꯂꯩꯕꯅꯤꯅ ꯃꯣꯏ ꯉꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤꯀꯣꯅ ꯑꯩꯈꯣꯏ ꯌꯦꯡꯉ ꯂꯩꯌꯦꯕ ꯑꯗꯨ ꯉꯥꯛꯀꯗꯕ ꯃꯣꯏꯗꯨꯅ ꯅꯥꯀꯟꯗ ꯊꯩꯗꯣꯛꯑꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯣꯏꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯩꯖꯥꯎ ꯊꯥꯒꯠꯂꯒ ꯃꯩ ꯊꯥꯔꯦꯕ ꯉꯁꯤ ꯌꯨꯝ 3ꯅꯦꯕ ꯁꯤ ꯂꯩꯔꯤꯁꯦ ꯌꯨꯝ 3ꯗꯣ ꯃꯩ ꯊꯥꯒꯠꯂꯦ ꯑꯗꯨꯗꯤ ꯌꯨꯝ 5 ꯁꯨꯔꯦꯕ ꯌꯦꯡꯉꯣ ꯌꯨꯝꯁꯦ 3 4 ꯁꯨꯔꯝꯃꯗꯤ ꯃꯊꯪ 5ꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯉꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯡꯃꯒꯤ ꯃꯣꯏ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯦ 4 5 ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯅꯣꯕ ꯂꯩꯗꯣꯏꯁꯦ ꯀꯅꯥꯗꯅꯣꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯗꯣꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯊꯥꯖꯕ ꯊꯝꯗꯣꯏꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯊꯥꯖꯕ ꯊꯝꯗꯣꯏꯔꯥ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯔꯦꯐ꯭ꯌꯨꯖꯤꯔꯥꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯉꯥꯛꯇ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯐ꯭ꯌꯨꯖꯤꯔꯥꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯩꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯉꯧꯔ ꯂꯩꯈꯤꯗꯣꯏꯅꯣꯕ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣꯕ ꯃꯣꯏ ꯂꯩꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯍꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯁꯤꯕꯣ ꯃꯣꯏꯅ ꯀꯨꯀꯤꯁꯦ ꯀꯌꯥꯝ ꯂꯨꯅ ꯇꯧꯔꯤꯅꯣꯕ ꯀꯨꯀꯤꯁꯦ ꯔꯦꯐ꯭ꯌꯨꯖꯤꯅꯦ ꯍꯥꯏꯕ ꯈꯪꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅ ꯃꯣꯏꯅ ꯀꯨꯀꯤꯒꯤ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯈꯨꯟ ꯄꯤꯛꯈ꯭ꯔꯕ ꯀꯥꯟꯇꯣ ꯁꯥꯕꯜ ꯍꯥꯏꯕ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯔꯣꯏꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯩꯇꯩ ꯃꯌꯥꯝꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯃꯣꯏꯅ ꯉꯁꯤ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟ ꯑꯣꯏꯔꯣ GR ꯔꯦꯖꯤꯃꯦꯟ ꯑꯣꯏꯔꯣ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕ ꯂꯩꯔꯤꯕꯁꯦ ꯁꯤ ꯉꯥꯛꯄꯤꯕ ꯑꯣꯏꯅ ꯅꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ
पोस्ट मोगी पोस्ट लाई बसे अखोई मैतई युम मरक्ता लेहौरीबनिना मथक्ता ngaक्पियो ना हाइबा मतम मोइना ताबीगिदेबा अखोई वा मोइना अखोई वा ताबीगिदेबदुना ngasi करी सारगेबा अखोइना लेमखोंग चिंगमांग अखोई मैतई युम मै चाकबा लेहौरी नोइना ngaइबजे मखा चथमली खितंग मथक काखलगा मैतई युम मथक्तुदा ngaक्पियो हाइबदा मोइना लौबीगिदेबा अदु लौदबगे फोन लेबा ngasi फंगिबदा साजे ngasi तारिदा साजे अखोइना ngang wa to तादबदगिनेबा करीगिनो बा अखोइना ngang ताबीद्रिसे प्रजाना ngang wa जे तारोइद बोय तारगनि मोइना लीडर होरगा सेंट्रल फोर्स होरगा स्टेट फोर्स होरगा लेबगी करी भेलु नोबा मोय अदु ओइबा तारगदि आइना ngasi फोंगना हाइसिनेबा मीडियागी ममांगदा नुमित मंगाने खतंग मतम पियोबको मोय आखोइ जे नुमित मंगाने खतंग मतम पियो अखोइ लोय येंगना जगेबा मोय नंगमे अखोइ बहासु अखोइ नंगमे मोय हातोकेबा सेंटोना येंगम दोंगना गेबको याम पेंद्रे लान मखोंग जिदा खोइ जे कयाम कोइ नंगा खांग कि दोइनो हाइबा वारे हाइबा खोइ जे वारे हाइबा खोइ वारे इजा इचु मयाम मफम रांग खंगद्रे खोइ जे वारे अखोइ कयाम कोइ न खांग हाइबा नो अखोइ जा तो पिरो